Hello everyone, mayam bukurum jari. Ngasi di jalebi one tawjarage. Hando jalebi gi recipe se yamna laiba mongda aduga masi gi sembagi ingredients sing sisu yamna laiba mongda semjarake bako. Koi irai lai na nga mana jun sembar yaba pot ne basi di yamna lu boina khan bane bako ina. Ado smaina koina maida se chamas ani khabai ani lobira ne bako. Duga maida oina tawbi adam ni ko atana taba. Dahi chamas ama hapirani. Duga thau natraga ghee lobirani duga koi ge ghee se chamas ani lojare ko aina ghee oina tawjare ghee sine kitang mahau leye bako. Aduga soda kitang hapjarani uti thongda hapa soda bicarbonate thong kitang am hapirani aduga si se hana phajana okhaira matungda ising kitang hapaga phajana ottoine mai consistency se lakna na bako ado akoi mayam dahi se available yam oigande dana koi maitai gidi dahi se kya chana deba mapanda sum nong phadok ka leningbा leira kan chaninga kan daga leiba natraga nong phadok semba de hena adu natraga di akoi gi ino to dahi to leitraga di yamana leigandabane bako dahi se aduna ino se ino di dum available oigali dana ko aduna ino khoigi normal ino to hapo duga dum sembi ba yai dasmai toraga fasan okhai bina rani ko magi manung de bubble se le henda bida sigi consistency se yara ani adubo si se ngaktang makhum khumjalaga ngaktang nang dahan gi geba ko kitang ngaktang makhum khumjala thamadi dum kitang phamjalak pane ba ado smai fasan okhai thambirani ado patra ma logjere ko magi syrup akhoigi mahi do semna na bodo chamas ani logjeri se ju sini je ko chini se ngaktang ngobirani ba yam kan ngobuna taba kana na bagi ngobuna te ko ngaktang ngorba matung de ising se kitang hapirani ising chan akhoi lupgi mongdo adugi changdu da yamna hapchaluraga su mangbane ba ising mahi de su thakna de dana na adu kesar sima hapjare ko kesar se yamna si se yamna tange ko tange habadi yamna mongdi yamandana 460 p gram do aiju uchagidre gram do kayano aiju kawre aduga samai toroga phajana otpirani ado mai machu se ondi ol ebo ko doi targa ju khitang akoina ngangna taninga gadi dum akoina pin job kano to happy be yai food color se ko aina orange color gi hapchare ko khitang ka happy be yai aduga better nga sai gi better do koina sauce ki bottle am laktai ne khoigi restaurant gumba da madum sauce hapagi haibagi bottle leibudo adu da haibiro ko natraga khoigi plastic bag amada hapaga maton to kapthat piraga adum hapirasu yai ko aina si sijina isina sijina yamna irai laiba khoigi taidana kotana koi taiba tawdeba sisina ko phajana adum hoba yaiba ado khang ama logjare ko frying pan ama smaina makha lawbo oina hobiyo khang dogumba tori maning kutladi yadabane adu khang ji thau ji sara matungda refined oil sijina doini ko sara matungda smaina round toroga hobi be yare se irai laiba poni ko khoina mayam na sum jalebi na yam itang gai sum hauba hotel degi hauga lawri do khoigi mayang na ga yon ba khotpa tori do ko chadi chaning drani adum adu yam ju tang bane ba ko aduga kaisu leita ba pot ngak tane ba sisi khoina bora taw gum bane ba ado khoina ingredient do khang da bai taw boy wane ado smai toroga taw budi loijare ko ado ngasai gi khoigi chini gi syrup to adu da mu lup toine ba sigi kano se hauba loira ba pot se ko ado mong ai yeng hanjar ke ba ko thudi aga yam crisp oige do khoigi haura kan da crisp oidri je ngasai gi khoina ghee hapado hapau da bai ne ba aduga soda ju kitang happy ba ko kam khatna ba do manung je ho bane ba sisina ado ngasai gi syrup khoina semaga leiba do ingdhala bane na si se smaina lupsallaga ngaktang thambirane ba ko mathak makha olaga ngaktang minute ama mung lupa matungda smaina mu mathak makha olaga lupaga sum thambi doine ba adu kanda ngasai gi absorb tog doini dana mai athumba saruksa adu kanda to tum loire si lokhat piraga jalebi bu si mangai adu mayam su dum try tawbiyo yam irai laiba po ni ko sidi leira cha doi sorok pudi sina bu ifa pharabane chamas ani khakna maida chamas ani haije kaisu pawa ma phadong na teba ko sisina koina haura kanda di dum chaning mo mong da dum hoba yare ba dum thohaning mo mong da thokpa yarani adagi semning mo mong da semba yarani chini ki syrup si su bari ma leme ko aina chang do sumaina lupaga tawbani na ko ado kaisu mangjade na khale akoina semaga sumai chabada ado mayam aigi jalebi se kamain tawge habado mayam habiramo ado mayam su try toroga chabiyo ko yam hawbane sumaina chaba se ado leiba farak tar kana sumaina hawraga dum chabi be yaye ado mayam su dum try tawbiyo irai lai haibigi tunida ina uchari se mayam da dum leiraga char su kaisu nate ko leiraga char su dum yayi irai lai gas ting de thau ting de mehnat ting de doi targa su khoina hojaraga chaba haisiga leiraga chaba haisiga adum hojaraga chaba sina ifa phaidana ko khangju khangba haijo heuba
ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ